Manipur Leingak kumja English English na taragatare tage iramdam Kangleipak leimai tage drug maru Phongna muthatnabagi pandam da changshillakliba war on drugs da lona thingkhraba lalhoulup KCP Taibangaba Group na Phongna Sougatlagani hairi hiram asiga mari lainana lalhoulup asiga Information and Public Relations Officer Khongthaba maijena kudek piduna thadorokpa jerol amana drug lalon bani haiba miyo yangkai marigi maming lauthokladuna hai Manipur Leingak na war on drugs hek lauthokhiba jahi kumja English English na taragatare tagina ngasi fawbada miyo lising aniga chamanga taragnipan drug case ka mari lainana fagatpagi report lekre apadi kumja English English na taragmapanda drug sungfa mobile factory manga amasu thugai khibaga loinana lam ekar lising taragamanga gi mathakta tharamba popi pambi sing yanthaki haina report tawre Popi pambi yanthaki hairi mapam ase apunba popi thariba mafam ge saruk ahum thokpage saruk ama fawba phade haina akhang ahi kayana fongdongrakle nakal amaromda hojiki oiba data report amanasu iramdam Kangleipak asida drug rehabilitation center chamaga subna mangan nei rehabilitation center sing asida mapum oina jahi taraga mari taraga manga dagi hauraga jahi kunmathoi kunithoi fawbage manungda leiba naha singna ayamba lei haina report tawre ngasi Manipur Leingak na jing amadi tam anigi marakta khenaba leitana ba honariba campaign to bridge the gap between the hills and the valley asi maru oina drug lalonba amadi popi thariba kangbu sing asida mai pakhandabani haiba asisu noma gi mayek sengle masigi achauba maram ama hairagade drug lalonba singna iramdam asigi inkhalakliba naha sing drug ki ipakta tawhanduna wakhal khantha nabagi pangal pumba mahanduna lethargic and euphoric feel tawhalaga thamba asinani haibu wafam ase kakningai letraba wafam amane maram aduna hojik drug lalon libasing ase criminal oina loop asina lobuga loinana makhoigi mathakta akanbam ideng changba hore kanglei khunai asegi tungi mirolgi yenglaga drug season ribasing asegi issue ase public health issue oina lobuga loinana drug lalon basing maru Phongna muthatnabagi pandam da lalhoulup asina maming mathai yauna lautholaba drug lalon bani haiba Biyo yangkai mari magnumit tarage manungda loop asida changjaraknaba operation on eradication of public enemy KCP Taibangaba Group na khangalakle hairiba miyoising ase karigumba loop ta changjaraktuna loop ka bab tathokminabagi tanja adu piba ngamdaba tarabade makoising ase leibak miyamgi yeknabani haina lobuga loinana makoising asigi mathakta hena kanbam ideng changlagani haina cherol asina makha tarakle